Ahanba maktada aigi nungsiraba viewers mayambu Sangai Explain na taram nokchari ngasisu Sangai Explain na mayamgidamakta yamna nungairaba filmgi explanation ama puduna lakchari. Hariba film asigi mamingdi Michael. Film asi music amasung musical da best tawba maming lairaba pop star singer Michael Jackson gi punsi warida best tawduna namba film amani. Film asina IMDb rating da 10 gi manungda 7.4, Prime Video da su 10 gi manungda 7.4, aduga TMDB da 10 gi manungda 8.7 fangkraba yamna nauriba 24 April 2026 da release tawkiba American gi film amani. Karigomba adomna angang oringai gi nungairaba punsi adubu kanduna lakpa taragadi adom kari fawigani aduga nahaki apamba khudingmak pusu nahaki baba aduna loina thingjanbiduna nahaki babagi apama lambida chatpa taragadi nahaki ningka tambadi kamaina tawgani aduga karigomba adomna afawa mi ma orba matungda nahaki punsibu mangba yaba thawdok kyama thengnaba taragadi adom matam aduda mai lerga chengadra hariba wahangsing asigi pakum asi aikoina Michael hariba filmgi wari asidagi soidana khangmigani aduga aigi nungsiraba subscriber kyamana aigi channel asibu hojik pawa support tawirapagi damaktadi aigi nungsiraba subscriber singbu hainingai leitana thagatsari aduga karigomba aigi nungsiraba viewers singi maraktagi aigi channel asibu ahanba thengnabiba oiba taragadi wari liriba aikoibusu thawna hapiba oina adogi maman yamlaba subscribe adubusu tawbiramu aduga bell icon busu on tawwa kawbiramganu aduga karigomba aina explain tawjariba wari sina adomda nungaiba amadi kanaba piba taragadi channel asibu support tawba oina like comment share amamam tangsu tawbiramu fare adudi myam yamna koithoktabida Michael hairiba film asiga asema wari edu explanation astegi oina khangminarsi. Film asigi hanba sin nasi aikoina Michael Jackson na mahaki concert ki mafom amada changakpa se aikoina uwa fangi matam asida mahak asi mahaki haukraba wari sing adu ningsingduna mahak na hojik lairiba thak asida matau karamna yorkhibano haibadu mahak ningsingduna lemi. Michael Jackson na masigi fibam asida matau karamna yorkhibano haibadu khangnabagi damakta hojik wari asi Michael Jackson gi haukraba wari sing aduda aikoida hankatuna uhali. Hojik utliba sin asi 1966 ki matamni bafamna United States laiba Gary Indiana haina kauba sahara madani mapana sida angang kyamana sanariba sibu pikleba Michael na mahaki yum manungdagi yamna harauna momon minong nokpaga loinana yengduna leiri. Hojik Michael na angang sing asina sanariba si uraga mahaksu angang ama oibanina mahaki wakhana sida angang sing asiga pullaga chen chongduna sananingbagi wakhalon asi mangonda fawi. Michael gi imung asi paisa paiba imung ama nate makoi apikpa imung amada machimanau sing amadi mama paga loinana lei asumna angang sing asina sanariba sibu angang oiriba Michael Jackson asina yamna harauna yengduna leiringe matam asida mahaki mapa Joseph na mangonda kaurami. Michael gi mapa Joseph asi yamna strict oiba mapa amani machanupa asina mapanda thoga sananingiba sibu mahakna sanahalamde madugi mohutta Michael Jackson asibu kauksallaga mahaki mayamba marigi mamangda lefanduna mahakbu isai salami. Mahaki mayamba marigi mamingsing adudi Jackie Jackson, Tito Jackson, Jermaine Jackson, Marlon Jackson makoi sing asini aduga mahaka tharaga makoi manga punna mapa Joseph asina isaigi band ama semboirami. Machinmanau sing asigi marakta khwaidagi isai sakpa hiba asi Michael Jackson oirami aduga machinmanau makoi Nupa manga asigi marakta mahakna khwaidagi angangsu oiboirami. Asengbagidi Michael Jackson gi family gi miyoi asi punna 12 suboirami adubu Michael Jackson gi mayamba phaibok pokpa ama yaurami phaibok po iba dudagi mayamba amadi poba matungda ikoi kuidana laikhidaboirami maram aduna makoi gi family asi punna mi 33 lerambadagi 13 khaktangni hojik lairiba asi maram aduna hojik lairiba asi Michael Jackson gi machimanau asi mapanni mahaki mapa Joseph amadi mahaki mama Kate makoi ni gi yaurga punna makoi gi family sida hojik mi 13 leiboirami. Machimanau 10 gi manungda Michael Jackson lasina 9 subani. Michael Jackson gi makada lairiba asi mahaki manau nupa Randy Jackson aduga Randy Jackson gi amu makada Michael Jackson gi masanupi Janet Jackson asini. Jackson family gi oina khwaidagi angang oiriba asi Michael Jackson gi manau nupi Janet Jackson asini aduga akonbada Randy Jackson hariba Michael Jackson gi manau nupa asi Michael Jackson gi mapa Joseph na semiba Jackson gi band aduda yauksalakpoirami adubo hojiki oina di Randy Jackson asidi Jackson band hariba asida yaudriborami. Michael Jackson asi makoigi machimanau singi maraktagi mahangna isai sakpa khwaidagi haibana maram oraga haki mapa Joseph na mangonda training kyama pirami maram aduna angang oijariba Michael Jackson asi angang amu oibagi sanakhona ba haiba du mangonda karimata phangamde
Joseph ki mawong asi mahaki nupi Katnadi yaningamde maramdi machanupa Michael Jackson asidi yamna angang oiribani angang oibagi chen chongduna sanajagadauba Michael Jackson asibu phajanduna isai sa le haibagidamata Katna mahaki nupa Joseph asibudi yamna yaningamde Katna yaningde haiduna su mahaki nupa Joseph tadi karimata tawungamamde maramdi mahaki nupa Joseph asi yamna strict oiba macha singsigi mapa ama oibanani masigi matungda makoigi family member pumba asi numidangi dinner tawduna lermi Hojik makoising asi yamna harauna dinner tawduna lermi matam asida Joseph na masanupa manga aduda nakoi manga mak haugalu nakoi manga gi isai perform tawnabagi chance ama fangi asigi chance ase nakoi gi khwaidagi faba chance ni Joseph ki wa asida mahaki nupi Katherine haibadi shamna Katherine na Joseph ta sumna harami makoi gi masa sing asi lairik tamibani Hojik lairik pagadawa exam thagadawa kyama wali nahangna isai performance tawnaba pudoi tawriba do yamna soi harami Joseph na Katherine na haiba wa si taramde mahaki masanupa manga aduda onsalaga yengo punsida aikoi maithai kheba yai natraga mai pakhibasu yai nakoi singasi yamna lairaba Gary Indiana hariba Sangsharsida leiba amuba jati gi angangaktani nakoina mafam asida tumina leiraga nakoi gi damakta nakutta laina chana thaknaba thadarakadawu natte nakoina punsi sibu lanthengnagadawuni akoi myamsu nangi baba dauna steel factory da dum thabak suraga punsi si loisaningbra Masa sing asina mapa Joseph ta no sir harami mata asidagi chu aikoina mek sena khange madudi maki mapa Joseph asi yamna strict oi haibasi haibadi mapa asida makoi masa sing asina sar haina koribani Joseph na makata na nakoi myamna Sangsharsida leiba mi myam sing asidagi nakoina henna makok thongna honadaba targadi hojik leiriba naki babagi punsi amadi nakoi gi punsi se masidagi karisu hongma ngamoi lairik tamaga mipum khudimak hekta chobo oiba nate Lairik tamdrabasu isai saktuna fawba taragadi thabak tawba mi imadagidi singernabu henna maming chatlibani punsida karigumba khara phangge haiba taragadi karigumba kharadi kathokpa tabani mapagi wa asibu macha singaduna suyarami istigi Joseph na macha singadu haugalalaga mathangi numita so utkani hariba aduda matau karam tawraga isai sakani dance tawgani haibana singba asi macha singaduda loina takpirami aduga macha singasida Joseph na ngasidagidi Jackie Tito German Marlon amasung Michael haiba amata leitre ngasi haiba numit asidagi nakoi manga ase Jackson 5 haiduna khangnarabani mata asidagi Michael Jackson gi machimnanaw manga na sariba ben asigi maming asi Jackson 5 haiduna thonkhirami haibadi Jackson hariba sina makoi gi family bu represent tawre aduga 5 hariba sina makoi machimnanaw manga asibu represent tawani Masigi matungda Jackson 5 ki music band asi club amada isai perform tawduna lemba asi aikoina ufangi Jackson 5 ki performance sing asi uruba matamda club asida laiba mi sing asina Jackson 5 asibu yamna pamnarami masa sing asina perform tawriba asibu mapa asina su yengibani adubu Michael Jackson na mahaki performance utpa matamda mahak asi isai sakna makhongna dance tawagi hainabi su lerami asumna Michael Jackson na isai sakna mahaki makhongna ananba dance kyama tawba sida club asida lairiba performance asibu yengiba mising asina paisa kyama bu tharami haibadi paisa coin kyama bu chimanau singna uliba performance asida tharami masina takpadi Michael Jackson gi machimanau singi isai da natana Michael Jackson gi makhongi dance asi mayamna yamna pame habadu utpani masigi matung machimanau sing amadi makhoi myam sing adu yumda halaba matungda tumge haiduna tawba matam asida mahaki mapa Joseph Sangjalakuna umdoi tawriba masa sing asibu tumalamde isai reaction tawnabo oina mapa asina harami Joseph ki mohong asida mahaki nupi Katherine na mahaki nupa asibu yaningamde masa sing ase heng iskun chatkaduribani tumalase harami mastagi masa sing aduna su makhoi yamna ware tumnaba tawrsi haiduna mapa adu harami mastagi mapa sina ngangbadagi masa sing adu tumina lerami aduga Michael Jackson asibu mahaki manakta koksilami aduga machanupa Michael asida mahakna haiba yade haibagidamakta petina kanthalami haibadi isai performance upamatamda Michael da makhongna dance tawguno haiba asi mapana haiborami adubu Michael gidi hainabi mo oibana isai performance upamatamda makhongna dance tawba si adum tawrami maiste mapa sina sauna Michael da petina kanna sumna harami aina nangonda isai sakpa matamda khongna jagoi sagano haiba natra khongna jagoi saba aduna maram oiraga yengiba mising asi nahaki isai adu tadre nahaki nakhongi dance adu oina loina yengna duna leire asumna Michael na fuba sida masimanau sing adusu tumina lerami mahaki mama Katherine su karimata haiba ngamamde adubu Michael di nabana yamna kaptuna lerami mastagi Michael asi washroom da sangduna thonglonjanduna kappaga lerami mama Katherine laktuna Michael na kapiba sibu kaptanaba haiduna thong hangtu hairami adubu Michael di thong asi hangtoramde maudagi mama Katherine su mafam asidagi chatkirami masigi matung Michael oigi school na holiday tharingagi matamda Michael na Peter Paul kauba wari amabu parami asumna mahangna Peter Pan hariba wari si
ꯑꯃꯨꯛꯃꯨꯛ ꯄꯥꯕꯅ ꯃꯍꯥꯛ ꯑꯁꯤ ꯋꯥꯈꯜ ꯑꯁꯤꯗ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛꯃꯨꯛ ꯅꯤꯡꯁꯤꯡꯖꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯁ꯭ꯀꯨꯜꯁꯨ ꯀꯥꯗꯦ ꯁꯥꯟꯅꯕꯁꯨ ꯑꯃꯠꯇ ꯐꯪꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯖꯦꯛꯁꯟ 5 ꯑꯁꯤ ꯄ꯭ꯔꯦꯛꯇꯤꯁ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯀꯟꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃ ꯐꯪꯉꯛꯑꯝꯃꯤ ꯑꯁꯨꯝꯅ ꯑꯆꯧ-ꯑꯆꯧꯕ ꯀꯟꯁꯔꯠ ꯀꯌꯥ ꯑꯃꯗ ꯃꯈꯣꯏꯅ ꯄꯔꯐꯣꯔꯃꯦꯟꯁ ꯐꯪꯉꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯑꯁꯤ ꯅꯣꯡꯃꯒꯤ ꯐꯥꯎꯕ ꯍꯦꯟꯒꯠꯂꯛꯑꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯐꯥꯎꯒꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯇꯤꯚꯤ ꯁꯣ ꯀꯌꯥ ꯑꯃꯗꯒꯤꯁꯨ ꯃꯥꯏꯀꯦꯜ ꯖꯦꯛꯁꯟ ꯑꯁꯤ ꯗꯥꯟꯁꯀꯤ ꯁ꯭ꯇꯦꯞ ꯀꯌꯥ ꯑꯃꯕꯨ ꯇꯝꯃꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯝꯃꯤꯕ ꯁ꯭ꯇꯦꯞꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯆꯠꯄ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯐꯝꯁꯤꯡꯗꯁꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯎꯠꯂꯝꯃꯤ ꯈꯣꯡꯒꯤ ꯗꯥꯟꯁ ꯇꯧꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯖꯦꯛꯁꯟꯒꯤ ꯑꯣꯏꯅꯗꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯈꯣꯡꯒꯤ ꯗꯥꯟꯁ ꯇꯧꯕ ꯍꯥꯏꯕ ꯑꯁꯤ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯄ ꯃꯇꯝꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯃꯍꯥꯛꯀꯤ ꯈꯣꯡꯒꯤ ꯗꯥꯟꯁ ꯑꯁꯤꯗꯅꯤ ꯄꯥꯝꯅꯔꯤꯕ ꯑꯁꯤ ꯑꯁꯨꯝꯅ ꯃꯄꯥ ꯖꯣꯁꯦꯐꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯆꯥꯅꯨꯄꯥ ꯖꯣꯁꯦꯐ ꯑꯁꯤꯕꯨ ꯈꯣꯡꯒꯤ ꯗꯥꯟꯁ ꯀꯌꯥ ꯑꯃ ꯇꯧꯋꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯨꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯃꯄꯥꯅ ꯀꯌꯥꯔꯛ ꯐꯨꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯄꯔꯐꯣꯔꯃꯦꯟꯁꯄꯨꯗꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯎꯠꯂꯝꯃꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯕꯦꯟ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯐꯥꯎꯕ ꯍꯦꯟꯒꯠꯂꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯕꯦꯟ ꯑꯁꯤꯁꯨ ꯄꯩꯁꯥ ꯄꯥꯏꯕ ꯇꯞꯅ ꯇꯞꯅ ꯍꯦꯟꯒꯠꯂꯛꯑꯝꯃꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯐꯨꯕ ꯇꯥꯔꯒꯁꯨ ꯃꯥꯏꯀꯦꯜ ꯑꯁꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯈꯣꯡꯒꯤ ꯑꯅꯧꯕ ꯗꯥꯟꯁ ꯀꯌꯥ ꯑꯃꯗꯤ ꯇꯝꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯗꯨꯝ ꯄꯔꯐꯣꯔꯃꯦꯟꯁ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯎꯠꯂꯛꯄꯅ ꯍꯧꯖꯤꯛ ꯆꯍꯤ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤꯕꯅ ꯃꯇꯝ ꯑꯁꯤ 1968ꯀꯤ ꯃꯇꯝ ꯌꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯤꯀꯥꯒꯣꯒꯤ ꯏꯂꯤꯅꯣꯏꯁꯇ ꯂꯩꯕ ꯔꯦꯒꯥꯟ ꯊꯤꯌꯦꯇꯔ ꯑꯃꯗ ꯃꯈꯣꯏꯒꯤ ꯁꯣ ꯎꯠꯅꯕ ꯇꯧꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯖꯦꯛꯁꯟ 5 ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯁꯣ ꯑꯁꯤ ꯐꯖꯅ ꯎꯠꯂꯝꯃꯤ ꯃꯈꯣꯏꯒꯤ ꯁꯣ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯣꯗꯤꯌꯟꯁ ꯀꯌꯥ ꯑꯃꯗꯤ ꯑꯄꯦꯟꯕ ꯄꯣꯛꯑꯝꯃꯤ ꯑꯗꯨꯒ ꯑꯣꯗꯤꯌꯟꯁꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯁꯨꯖꯦꯟ ꯀꯧꯕ ꯅꯨꯄꯤ ꯑꯃꯅ ꯃꯥꯏꯀꯦꯜꯒꯤ ꯏꯁꯩ ꯁꯛꯄꯒꯤ ꯇꯦꯂꯦꯟ ꯑꯗꯨꯗ ꯃꯍꯥꯛ ꯉꯥꯎꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯏꯀꯦꯜꯒꯤ ꯃꯄꯥ ꯖꯣꯁꯦꯐꯇ ꯃꯍꯥꯛꯀꯤ ꯀꯥꯔꯗ ꯑꯃ ꯄꯤꯔꯝꯗꯨꯅ ꯃꯥꯏꯀꯦꯜ ꯑꯁꯤꯕꯨ ꯄꯨꯔꯒ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯍꯧꯖꯤꯛ ꯁꯨꯖꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯣꯇꯥꯎꯟ ꯔꯦꯀꯣꯔꯗ ꯀꯣꯔꯞ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯁ꯭ꯇꯨꯗꯤꯑꯣ ꯑꯗꯨꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ 1969ꯒꯤ ꯃꯣꯇꯥꯎꯟ ꯂꯣꯁ ꯑꯦꯟꯖꯦꯜꯁ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯗ ꯎꯠꯂꯤ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯖꯣꯁꯦꯐ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯇꯤꯝ ꯖꯦꯛꯁꯟ 5 ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯁ꯭ꯇꯨꯗꯤꯑꯣ ꯑꯗꯨꯗ ꯁ꯭ꯇꯨꯗꯤꯑꯣ ꯑꯗꯨꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯣꯏꯔꯤꯕ ꯁꯨꯖꯦꯟ ꯑꯗꯨꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯇꯨꯗꯤꯑꯣ ꯑꯁꯤꯒꯤ ꯕꯣꯁ ꯒꯣꯔꯗꯤ ꯑꯗꯨ ꯂꯥꯛꯑꯝꯃꯤ ꯒꯣꯔꯗꯤ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯅꯗꯨꯅ ꯃꯁꯛ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯒꯣꯔꯗꯤꯅ ꯇꯧꯗꯨꯅ ꯁ꯭ꯇꯨꯗꯤꯑꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯏꯀꯦꯜꯅ ꯏꯁꯩ ꯁꯛꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯃꯥꯡꯗꯒꯤꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯥꯏꯀꯦꯜ ꯑꯁꯤ ꯏꯁꯩ ꯁꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡꯒꯤ ꯗꯥꯟꯁ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯂꯩ ꯍꯥꯏꯕ ꯑꯗꯨ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯥꯏꯀꯦꯜꯅ ꯏꯁꯩ ꯔꯦꯀꯣꯔꯗ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯃꯗꯤ ꯃꯈꯨꯠ ꯌꯥꯎꯗꯨꯅ ꯗꯥꯟꯁ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯔꯦꯀꯣꯔꯗ ꯂꯧꯔꯤꯕ ꯑꯁꯤ ꯁ꯭ꯇꯨꯗꯤꯑꯣ ꯃꯅꯨꯡꯗ ꯑꯣꯏꯕꯅ ꯃꯥꯏꯀꯦꯜꯅ ꯗꯥꯟꯁ ꯇꯧꯕ ꯂꯦꯡꯕ ꯈꯨꯗꯤꯡꯃꯛꯀꯤ ꯁꯥꯎꯟꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯚꯣꯏꯁꯀ ꯂꯣꯏꯅꯅ ꯇꯥꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯒꯣꯔꯗꯤꯅ ꯃꯥꯏꯀꯦꯜꯗ ꯏꯁꯩ ꯁꯛꯄ ꯃꯇꯝꯗ ꯅꯁꯥꯗꯨ ꯌꯥꯝꯅ ꯂꯦꯡꯒꯅꯨ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯔꯦꯀꯣꯔꯗ ꯑꯁꯤ ꯑꯃꯨꯛ ꯂꯧꯕ ꯍꯧꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯀꯦꯜꯗꯤ ꯍꯩꯅꯕꯤ ꯑꯣꯏꯈꯤꯕꯅ ꯍꯟꯇꯛꯁꯨ ꯑꯃꯨꯛ ꯃꯈꯣꯡ ꯑꯗꯨ ꯂꯦꯡꯉꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯒꯣꯔꯗꯤꯅ ꯃꯥꯏꯀꯦꯜ ꯑꯃꯨꯛꯇ ꯂꯦꯞꯄꯨ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯍꯟꯖꯟꯅ ꯇꯧꯔꯦ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯨ ꯑꯗꯨꯒ ꯅꯥꯈꯣꯡ ꯑꯗꯨ ꯂꯦꯡꯗꯕꯤꯗ ꯏꯁꯩ ꯁꯛꯎ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥꯏꯀꯦꯜ ꯖꯦꯛꯁꯟ ꯑꯁꯤꯁꯨ ꯃꯈꯣꯡ ꯑꯗꯨꯗꯤ ꯂꯦꯡꯗꯕꯤꯗ ꯃꯁꯥꯗꯨꯗꯤ ꯂꯦꯡꯗꯨꯅ ꯏꯁꯩ ꯑꯗꯨ ꯌꯥꯝꯅ ꯅꯥꯟꯅ ꯁꯛꯊꯔꯛꯑꯝꯃꯤ ꯃꯥꯏꯀꯦꯜꯒꯤ ꯇꯦꯂꯦꯟ ꯑꯁꯤ ꯎꯕ ꯃꯇꯝꯗꯗꯤ ꯒꯣꯔꯗꯤꯁꯨ ꯑꯄꯦꯟꯕ ꯐꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯔꯦꯀꯣꯔꯗ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯒꯣꯔꯗꯤꯅ ꯃꯥꯏꯀꯦꯜ ꯑꯁꯤꯕꯨ ꯁ꯭ꯇꯨꯗꯤꯑꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯏꯀꯦꯜ ꯑꯁꯤꯕꯨ ꯇꯨꯡꯗ ꯑꯆꯧꯕ ꯁ꯭ꯇꯥꯔ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯒꯣꯔꯗꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤꯃꯛꯁꯨ ꯃꯥꯏꯀꯦꯜ ꯑꯁꯤ ꯇꯨꯡꯗ ꯑꯣꯏꯕ ꯉꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯏꯀꯦꯜ ꯖꯦꯛꯁꯟ ꯑꯁꯤꯕꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯊꯃꯣꯏꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯃꯠꯇ ꯃꯥꯡꯗ꯭ꯔꯤꯕꯅꯤ ꯑꯁꯨꯝꯅ ꯒꯣꯔꯗꯤ ꯑꯃꯗꯤ ꯃꯥꯏꯀꯦꯜ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯀꯦꯜꯒꯤ ꯃꯄꯥ ꯖꯣꯁꯦꯐ ꯑꯗꯨ ꯆꯪꯁꯤꯜꯂꯛꯑꯒ ꯃꯌꯨꯝꯗ ꯍꯟꯅꯕ ꯍꯥꯏꯗꯨꯅ ꯃꯥꯏꯀꯦꯜꯗ ꯍꯥꯏꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯃꯥꯏꯀꯦꯜꯅ ꯃꯌꯨꯝꯗ ꯍꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯁ꯭ꯇꯨꯗꯤꯑꯣ ꯑꯁꯤꯒꯤ ꯕꯣꯁꯁꯨ ꯑꯣꯏꯔꯤꯕ ꯒꯣꯔꯗꯤ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯃꯥꯏꯀꯦꯜꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯄꯥ ꯖꯣꯁꯦꯐ ꯑꯗꯨꯅꯗꯤ ꯌꯥꯅꯤꯡꯉꯝꯗꯦ ꯃꯁꯤꯗꯒꯤ ꯃꯥꯏꯀꯦꯜꯅ ꯃꯌꯨꯝꯗ ꯍꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯒꯣꯔꯗꯤꯅ ꯃꯥꯏꯀꯦꯜꯗ ꯃꯥꯏꯀꯦꯜ ꯅꯍꯥꯛꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯌꯥꯒꯅꯤ ꯅꯍꯥꯛꯅ ꯈꯪꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯆꯤꯡꯅꯗꯅ ꯍꯪꯕ ꯌꯥꯒꯅꯤ ꯅꯍꯥꯛ ꯉꯁꯤꯒꯤꯗꯤ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯃꯄꯥ ꯃꯈꯣꯏ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯒꯣꯔꯗꯤꯅ ꯇꯧꯗꯨꯅ ꯖꯦꯛꯁꯟ 5ꯀꯤ ABC ꯍꯥꯏꯕ ꯏꯁꯩ ꯑꯃ ꯔꯦꯀꯣꯔꯗ ꯇꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯁꯤ ꯃ꯭ꯌꯨꯖꯤꯛ CDꯗꯁꯨ ꯄꯨꯊꯣꯛꯇꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯦꯡꯕꯗꯒꯤ ꯖꯦꯛꯁꯟ 5 ꯑꯁꯤ ꯃꯃꯤꯡ ꯆꯠꯄ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯒꯣꯔꯗꯤꯅꯁꯨ ꯖꯦꯛꯁꯟꯗ ꯔꯤꯄꯣꯔꯇꯔꯁꯤꯡꯅ ꯍꯌꯦꯡꯋꯥꯏ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯛꯄ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯆꯍꯤ ꯑꯁꯤ 10ꯅꯦ ꯍꯥꯏꯒꯅꯨ 9ꯅꯦ ꯍꯥꯏꯌꯨ ꯃꯔꯝꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯁꯤ ꯆꯍꯤꯅꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯖꯦꯛꯁꯟ 5 ꯑꯁꯤ ꯑꯗꯨꯝ ꯐꯥꯎꯕ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯄꯣꯔꯇꯔ ꯀꯌꯥ ꯑꯃꯅꯁꯨ ꯖꯦꯛꯁꯟ 5ꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯀꯦꯜꯗ ꯔꯤꯄꯣꯔꯇꯔ ꯑꯃꯅ ꯅꯍꯥꯛꯀꯤ ꯆꯍꯤ ꯀꯌꯥ ꯌꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯒꯣꯔꯗꯤꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯀꯦꯜꯅ ꯃꯍꯥꯛ ꯑꯁꯤ ꯆꯍꯤ 9 ꯌꯧꯔꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ABC ꯍꯥꯏꯔꯤꯕ ꯁꯣꯡ ꯑꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯕꯤꯜꯕꯣꯔꯗ ꯍꯣꯠ 100 ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯜꯂꯝꯃꯤ
aduga asum ABC hariba Jackson 5 ki isai si phawna hengalakpana maram oraga Billboard Hot 100 ki ranking asida rank 1 phawga tarami masdagi makhoi family si paisa dum paikhalakpana maram oraga 1971 yawwa matamdadi California da leiba Heavenhurst Encino kowa bila amada makhoi gi mayumasi hongami asumna makhoina California da lariba yamna chawba bila asida lerba matungdadi Jackson asi hojik phawwa animation gi comic paaba du lepamde mahangna Peter Pan hariba comic adum parami aduga Jackson gi hainabi ma hairagadi mahak asi yumda page kya ama loiba asi mahaki hainabi orami hojik mahangna comic pariba sida phaw mahaki manakta uchi ema phawwa mahangna yoktona thanami asumna Jackson na comic paaduna leringe matam asida mapa Joseph na kokthorokpadagidi Jackson adu tholami Jackson na tholokpa matamdadi mahaki anauba head security ne haiduna Mr. Bray kowa nupa amabu thengnahalami adu Mr. Bray nadi Michael da mahaki maming asi Mr. Bill loina kau hairami maram aduna Michael nasu Mr. Bray gi maming asi Mr. Bill haiduna koromi mastigi Joseph na Mr. Bray da mahaki masanupa asibu fazana senau suarami masigi matungda Michael asi mahaki mama Katherine ni manakta laktuna mahaki mama ga loinana TV da video yengduna lem TV asida actor amana yamna nanna dance amabu toromi hariba dance asi Michael na munneng silami aduga Michael gi wakhandasu nupa asigi dance asi mahakna su tawge haiduna khankhirami nupa asina tawriba dance mawong asi makhong yamna nana toromi masigi matungda mama makhoini si asapo chaduna leringe matam asida Michael na mama Katherine da yum asida mahakna pets kaya ama loige haiduna harami adubu mama na di pet sing adu loiba habadu yaramde Michael na pet sing adu mahaki di friend ni pet sing adu loige haiduna mama asida yamna kanna haijarami mastigi mama Katherine na Michael da nangna pet sing adu yokpagi mohutta nahaka chahi lenga manaba nahaki asengba namanaba singoina tinabadi kamaina tawba Michael na ima aidi makhoi singna phajana nungsibide makhoina aingodagi pamiba sibo aiga laiminaraga photo namba asi khaktangni mastigi mama na machanupagi pungning asi bomu themjanbiduna asumna harami ichanupa nahak karimte hena khanjalunu nangi babana nangonda haiba du nahak ningsingiba natra nahak asi Sangsharsida mangan amadawna yamna langna ngangadawni mipung khudimakna nahakpu uhangadawani nahak ase nahaki nayamba singdagi nahakna khara tongali nahaki nayamba singdagi su nahakna tele laibe hele nangi babana haiba wa asibu ngakna honau nahak ngakpa ngamgadra ngamoidra nahakpu Sangsharsida manga laiba misha ama oinaba honagadra honaroidra asumna mamana haibadagidi Michael nasu mamana hariba sibu mahangna soidana utkani haiduna mama macha makoini si mafamside yamna nungsinana konaduna lemi masigi matungda Jackson 5 asi forest test show ama utpa se khuna u fangi mafam asida Michael na oliva show sida nupi singna Michael bu yamna pamnei haiba si aikhoina u fangi maistagi sin asi aikhoida chahi 8 ki matungda ulai hojikti Michael ge life asi pura change oirami mahak hojikti pakhang bharami aduga sin asi aikhoina 1978 ki Los Angeles California dane habadu boykhoida uhali matam asida Michael na paisa amna paiba Wincy John kauba music producer maga thengnarami aduba handaki Michael gi namgadriba music album asidi Michael mathandagi oirami haibadi Jackson 5 ki oiramde Michael di isai asi mathanda namgani haiba sida wa sibu mapada matawkramna haigani haibada mahak matha sarami adubu Wincy John gi mi singna wa asi mahaki mapa Joseph ta makhoinoina haigi hairami maramaduna matagi next day da Wincy John gi mi sing asi Joseph ki manakta laktuna Michael gi anauba music album amata puthokchage aduga hariba album asi Michael gi solo album oigani harami adubu Wincy John gi mi singna hariba wa asi Joseph na yaningamde Michael gi sei puthokadabu oiba taragadi mahaki mayamba mari isisu yawgadawani maramdi makhoi manga asi punna Jackson 5 hairibani maramaduna Joseph na Wincy John gi mi singna hariba du yaramde mastigi Wincy John gi mi sing asisu Joseph na hariba asi yaningdabana maram oiraga aikhoi konna marona du hairage hairaga chatkhirami numit asigi nungdangda Michael asi mahakna loijaba sagon amaduda mahaki anauba isei ama fongani mahak yamna harawi haiduna mahaki sagon aduda wari saduna lemi masigi matungda Michael asi Wincy John gi studio da satuna mahaki anauba isei ama record tawnawa tawrami asumna Michael asi studio sigi manungda mahakna makokta tholokpa isei me adubu ningsingduna lemi aduga isei sigi sur sibu mahakna ngahatang asida machinda morum sonduna palami mastagi Wincy John na Michael da isei adu record launa bagidamakta ready da lairabra hairami Michael na su ready da laire haibadagi Wincy John na tawduna Michael gi isei asi hojik record lawarami Michael gi saglaiba isei mo sida Wincy John di pungaw ngaw haibadu oirami Michael gi tele na sibu mahakna yamna ngawrami mastagi hariba isei sibu music album oina namami isei sisu hek release tawga hit chalami mioi kya amana Michael gi anauba isei sibusu yamna pamna tanarami hojikti Michael gi isei sibu miyamna pamnabana maram oiraga Michael na club kya amada satuna show torami hojikti Michael asi isei sakpa sida pro haibadu oirami haibadi professional oirami mahak hojikti isei gi lam asida star am oirami
asumna mahakki anauba isei si phongba matamda mahakki anauba dance kya amasu hapami hojik Quincy John ga mahakka loinana chatminaba asida Michael asi hena fawba haibudu hengalami cheira asida Michael na hospital da naduna lerba angang kaya amabusu mahakna chattuna yengsilami aduga angangsing adugi matengsu pangbirami asigi matungda nomagi nimitta Michael na mahakki family gi mising asibu mapanda loina kauktharaga mahakki mayumda loinabagi damakta chimpanzee ma porokba adubu makhoigi family sing asidi yengalami aduga mahakna chimpanzee asigi maming asi bubble karami mahakki mamanadi chimpanzee asidi janganda legadawani yumda yokadawu nate harami adubu Michael na chimpanzee asi mahakki di yumda yokani mahak asi mahakki di friend gumbani harami numit asigi nungdangda Michael na bubble adubu mahakki kada thamami aduga bubble da mahakna Peter Pan gi wari adubu libirami sumna mahakna Peter Pan gi wari sidum lirakpa matamda Peter Pan gi photo adu urubu matamda Michael asi Peter Pan gi manaton adu da munne ngami aduga mahakki manaton adu da mu yenguba matamdadi mahakki manaton adu di yamna chawe haiba asi Michael Jackson na khangami maram aduna Peter Pan gi type ta mahakki manaton adu su semto ge haiduna khankhirami maram aduna mahakna plastic surgeon amada chalaga mahakki manaton asibu pikthana bagi damakta plastic surgery taunaba haiduna doctor du dairami aduga mahakna tawgudriba surgery sigi maming asina rhinoplasty ka woirami doctor du na Michael da nahakna masigi surgery asi tawwa pamiba asi karigino haiduna ngami Michael na suna harami ai asi hojik star ama oirabani mipum khudimangna aigi photo asi adum kapi aramaduna ai asi miyamna fajana unabagi damakta naton asi plastic surgery tawdaba yade Michael gi wa asibu doctor du na su yabadagi Michael gi manaton gi surgery du tawkhirami asumna surgery si tawulorba matungda Michael na mayumda halaba matamda mahakki kada prap changami adubu mahakki mapana Michael bu khamami Michael su mapana ngangba tare haiduna mahak adu tumina laithorami odigi mapana Michael da mahakki manaton asi kari tawrobage haiduna hangami Michael na karisu tawde mahakki manaton asi sinus tawbagina harami modigi mapa asisu ingangakna mafam asida lehorami masigi matungda Michael adu mahakki surgery tawalorba manaton adu yengduna mahak adu makeup ka thaduna harauraga lerami mastagi machanupi ga su mahak wari sanarami machanupi na su mahakki manaton surgery tawthoba aduna asak adu khara honge hanadigi na fajai harami Michael na su hojikti maha asi chaurabani abak khodimak mahak masana loina tawjarabani ai hojikti anga ama natre haiduna machanupi sida harami machanupi duna Michael adubu nahakna surgery tawriba do soi haki na sa aduda nahaki fan kya amana nahaku nungshiribani adubu Michael na makoi sing adudi aigi fan nate aigi family ni harami asumna machanupi siga wari sanaringa matam asida mayambana mahakpu kawba changami maramdi mahakki mapana hojik makhoigi meeting tawgani harami meeting asida mapa Joseph na Michael da nakoina na asumna harami yengo Jackson gi family sing asi hanadi pulap chawkhat minarakpani adubu hojikti nahak nathanda faure haiduna nahak nathanda chatningba chatpa koiningba koiba nahakki apamba khudimak loina tawre natra adubu masigi wakhana si tokthokro aina anauba idea ama puthue aikhoi hojik tour ama chatlasi aduga tour aduda live album ama namduna Jackson 5 ki anauba isei ama puthos yarami adubu mapagi wa sida hojik Michael adu yaningdabagi mongda wa adu phajana khana khisiarami mastagi mapa Joseph adu sauraga nahak hojik khaliba asi nahak asi Afaoba star ama oire nahaki nayamba singdagi su nahak ne faure nahaki ima baba dagi su nahak na hele sini nahak khaliba se asumna haiduna Joseph na sechelakpadagi di Michael adu mapam asidagi sauraga hogalaga chatkirami asumna Michael na tholaktuna haki security Mr. Bill adu da gari adu thau harami haki security duna kadai da chatkadino harami Michael na gari adu da dum thau harami hojik Michael na tholakpa matam asida Michael gi fan kya amadi makoi gi gate asida omduna lemi Michael su mahakki fencing asida makut haramduna tholami asumna ayamba matamda mahakki mapa Joseph asina mahakki apamba pumba adum kanthalaga lakpa asida Michael asi hojik yamna thawai nungai ta bahai doirami asumna mahakki security siga adum lapna thawraba matungda mafam amada khamami aduga Michael na mahakki security Mr. Bill aduda mahakki apamba pumba adu loina phongtomi mahak asi hojik mahak mathanda solo tour tawwa pame harami aduga mahakna pi ngai matamdagi mahakki mapana mahak asibu matau kramna loinari haiba dusu Mr. Bill asida loina wari du lirami mastagi Mr. Bill na Michael da asumna harami Michael nahak asi hojik anga ama oidrabani nahak ase chai 19 surabani nangna hojik pamabadi nahaki babagi manaktagi lamna lersu yai Mr. Bill gi wa sitaba matamda Michael adu wakhan ngaktang khanduna lemi aduga mahakna asumna harami aigi family sibu nungsidaba nate aigi family bu loina nungsi adubu hojik aigi apamba thabak singdi ai isana tawjage habani ayamba matamda aigi babana aigi thabak khudingmaku loina thingjanbi mastagi Mr. Bill na mu nahaki babadi haki wakhalona do suong hongoi mahakti mahaki family sibu pulap chawkhatpa pamjabani maramaduna mahakna Jackson gi family sibu mai pakpa du mana uwa pambani maramaduna nahaki family du gadum punge haibra natraga nahaki afaba lawyer ma thiraga nahaki apama thabak sing adu tawge haibra nahaki wakhanni madudi nahak munna khallo hairami masigi matungda Michael asi athanda solo tour tawduna concert kya ama silami adubu Michael asi di hojik yamna fauna maram oraga concert khodima loina houseful orami asumna concert kya ama sinba lorba matungda Michael asi Afaoba music director amaga thengnarami
ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯣꯌꯔ ꯖꯣꯟ ꯕ꯭ꯔꯀꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯁꯨ ꯊꯦꯡꯅꯔꯝꯃꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯖꯣꯟ ꯕ꯭ꯔꯀꯥ ꯍꯥꯏꯔꯤꯕ ꯂꯣꯌꯔꯁꯤꯅ ꯃꯥꯏꯀꯦꯜꯒꯤ ꯑꯣꯏꯅ ꯂꯤꯒꯦꯜ ꯁꯄꯣꯔꯠ ꯄꯤꯒꯗꯕ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯆꯧꯁꯥꯛꯁꯤꯡ ꯑꯁꯤꯅꯁꯨ ꯃꯥꯏꯀꯦꯜ ꯑꯁꯤ ꯁꯣꯂꯣ ꯇꯨꯔ ꯇꯧꯕ ꯄꯥꯝꯃꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯉꯝꯃꯤ ꯑꯗꯨꯒ ꯃꯤꯁꯇꯔ ꯕ꯭ꯔꯀꯥꯅ ꯃꯥꯏꯀꯦꯜꯗ ꯅꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯁꯤ ꯋꯥꯔꯜꯗ ꯑꯁꯤꯗ ꯑꯆꯧꯕ ꯁ꯭ꯇꯥꯔ ꯑꯃ ꯑꯣꯏꯕ ꯄꯥꯝꯕ ꯑꯗꯨ ꯅꯠꯇ꯭ꯔꯥ ꯃꯥꯏꯀꯦꯜꯅꯁꯨ ꯃꯥꯅꯤ ꯑꯩꯅ ꯑꯁꯨꯝꯅ ꯑꯆꯧꯕ ꯁ꯭ꯇꯥꯔ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗ꯭ꯔꯥ ꯂꯣꯌꯔ ꯖꯣꯟ ꯕ꯭ꯔꯀꯥ ꯑꯗꯨꯅꯁꯨ ꯉꯝꯅꯤ ꯍꯥꯏꯔꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯃꯥꯏꯀꯦꯜꯅ ꯃꯇꯧ ꯀꯔꯝꯅ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯉꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯂꯣꯌꯔꯗꯨꯅ ꯑꯩꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯅꯍꯥꯛꯀꯨꯝꯕ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯍꯥꯛꯀꯨꯝꯕ ꯇꯦꯂꯦꯟ ꯂꯩꯕ ꯁꯤꯡꯒꯔ ꯑꯃꯠꯇ ꯂꯩꯔꯛꯀꯗꯧꯕ ꯂꯩꯇ꯭ꯔꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯃꯥꯏꯀꯦꯜꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯃꯤ ꯀꯌꯥ ꯑꯃꯗꯨꯕꯨ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯖꯣꯟ ꯕ꯭ꯔꯀꯥ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯍꯧꯒꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥꯏꯀꯦꯜꯅ ꯃꯍꯥꯛꯀꯤ ꯂꯣꯌꯔ ꯖꯣꯟ ꯕ꯭ꯔꯀꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯕꯨ ꯃꯦꯅꯦꯖꯔꯒꯤ ꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛ ꯍꯥꯏꯔꯝꯃꯤ ꯖꯣꯟ ꯕ꯭ꯔꯀꯥꯅꯁꯨ ꯌꯥꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯕꯨ ꯃꯦꯅꯦꯖꯔ ꯐꯝꯗꯒꯤ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯇꯧꯔꯛꯑꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯖꯣꯟ ꯕ꯭ꯔꯀꯥꯅ ꯖꯣꯁꯦꯞꯇ ꯐꯦꯛꯁ ꯇꯧꯗꯨꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯃꯦꯅꯦꯖꯔꯒꯤ ꯐꯝꯗꯒꯤ ꯂꯧꯊꯣꯛꯄꯒꯤ ꯆꯦ ꯑꯗꯨ ꯊꯥꯔꯛꯑꯝꯃꯤ ꯆꯦ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯖꯣꯁꯦꯞ ꯑꯗꯨꯗꯤ ꯁꯥꯎꯕꯗ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯋꯥ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯦꯊꯔꯤꯟꯗ ꯁꯥꯎꯅ ꯇꯝꯃꯝꯃꯤ ꯀꯦꯊꯔꯤꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯖꯣꯁꯦꯞꯇ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯇꯧꯅꯤꯡꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯇꯧꯔꯅꯨ ꯃꯥꯏꯀꯦꯜ ꯑꯁꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯅꯍꯥꯛꯅ ꯃꯥꯏꯀꯦꯜꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯕꯨ ꯂꯣꯏꯅ ꯊꯤꯡꯖꯤꯟꯗꯨꯅ ꯂꯥꯛꯄꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯦꯊꯔꯤꯟꯅꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯥꯏꯀꯦꯜꯕꯨ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯃꯥꯌꯣꯛ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯋꯥ ꯉꯥꯡꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯤꯒ ꯈꯟꯅꯔꯝꯃꯤ ꯑꯗꯨꯒ ꯀꯦꯊꯔꯤꯟꯅ ꯍꯧꯖꯤꯛꯇꯤ ꯃꯥꯏꯀꯦꯜꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯁꯨ ꯍꯣꯠꯅꯔꯅꯨ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯄꯣꯟ ꯃꯅꯨꯡꯗ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯎꯆꯦꯛ ꯑꯃꯒꯨꯝꯕ ꯅꯠꯇ꯭ꯔꯕꯅꯤ ꯖꯣꯁꯦꯞꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯉꯥꯛꯇꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯐꯅꯕ ꯉꯥꯛꯇꯅꯤ ꯇꯧꯔꯤꯕ ꯑꯗꯣ ꯑꯩꯅ ꯃꯈꯣꯏꯕꯨ ꯃꯁꯤꯒꯤ ꯊꯥꯛ ꯑꯁꯤꯗ ꯌꯧꯅꯕ ꯁꯦꯝꯕꯤꯈꯤꯕ ꯅꯠꯇ꯭ꯔꯣ ꯀꯦꯊꯔꯤꯟꯅ ꯖꯣꯁꯦꯞꯇ ꯅꯪꯅ ꯈꯟꯅꯤꯡꯕ ꯈꯜꯂꯣ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗꯤ ꯀꯔꯤꯃꯠꯇ ꯊꯤꯡꯕꯒꯤ ꯍꯛ ꯂꯩꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯀꯦꯊꯔꯤꯟ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯤꯁꯇꯔ ꯕꯤꯜ ꯑꯗꯨꯒ ꯃꯈꯣꯏꯅꯤꯗꯨ ꯁꯣꯄꯤꯡ ꯇꯧꯕ ꯆꯠꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯁꯇꯔ ꯕꯤꯜꯗ ꯃꯥꯏꯀꯦꯜ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯑꯗꯨꯝ ꯂꯛꯅꯔꯝꯃꯤ ꯑꯗꯨꯒ ꯃꯥꯏꯀꯦꯜ ꯍꯣꯏꯅ ꯄꯣꯠꯁꯤꯡ ꯑꯗꯨꯒꯤ ꯄꯩꯁꯥ ꯄꯥꯅꯕ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯂꯥꯛꯄ ꯑꯉꯥꯡ ꯀꯌꯥ ꯑꯃꯅ ꯃꯥꯏꯀꯦꯜ ꯑꯁꯤꯕꯨ ꯃꯁꯛ ꯈꯪꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯥꯏꯀꯦꯜ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯃꯥꯏꯀꯦꯜꯒꯤ ꯑꯣꯇꯣꯒ꯭ꯔꯥꯐꯄꯨ ꯂꯧꯔꯝꯃꯤ ꯍꯧꯖꯤꯛ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯑꯁꯤꯗ ꯑꯉꯥꯡ ꯀꯌꯥ ꯑꯃꯅ ꯃꯥꯏꯀꯦꯜꯒꯤ ꯑꯣꯇꯣꯒ꯭ꯔꯥꯐ ꯂꯧꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯁꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯏꯀꯦꯜꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯍꯔꯥꯎꯅ ꯑꯣꯇꯣꯒ꯭ꯔꯥꯐꯁꯨ ꯄꯤꯕꯤꯔꯝꯃꯤ ꯃꯔꯝꯗꯤ ꯃꯥꯏꯀꯦꯜ ꯑꯁꯤꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯃꯍꯥꯛꯇꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯐꯪꯉꯛꯇ꯭ꯔꯕꯅꯤ ꯁꯣꯄꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯏꯀꯦꯜ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯅ ꯂꯣꯌꯔꯗꯨꯅ ꯊꯥꯔꯛꯈꯤꯕ ꯆꯦ ꯑꯗꯨꯕꯨ ꯃꯥꯏꯀꯦꯜꯗ ꯄꯤꯔꯛꯑꯒ ꯆꯦ ꯑꯗꯨꯕꯨ ꯄꯥꯎ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯃꯥꯏꯀꯦꯜꯗ ꯅꯍꯥꯛꯄꯨ ꯀꯔꯝꯕ ꯏꯆꯥꯅꯣ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯄꯥꯐꯥꯎ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯄ ꯑꯗꯨꯕꯨ ꯃꯥꯏꯀꯦꯜ ꯑꯁꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯀꯔꯤꯝꯇ ꯈꯨꯝꯃꯝꯗꯦ ꯃꯁꯤꯗꯒꯤ ꯃꯄꯥ ꯖꯣꯁꯦꯞ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡꯗ ꯃꯥꯏꯀꯦꯜ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯁꯇꯔ ꯕꯤꯜ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯑꯉꯥꯡ ꯑꯅꯥꯕ ꯀꯌꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯣꯄꯤꯡ ꯇꯧꯔꯛꯄꯗ ꯂꯩꯔꯛꯈꯤꯕ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯄꯤꯔꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯍꯔꯥꯎꯕ ꯑꯁꯤ ꯎꯔꯒ ꯃꯥꯏꯀꯦꯜꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯥꯕ ꯑꯃ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯏꯀꯦꯜꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯍꯥꯛꯁꯨ ꯇꯤꯚꯤ ꯌꯦꯡꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤꯗꯤ ꯌꯦꯡꯗꯦ ꯃꯍꯥꯛ ꯃꯔꯛ ꯃꯔꯛꯇ ꯌꯦꯡꯉꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯏꯀꯦꯜꯗ ꯑꯃꯨꯛ ꯅꯍꯥꯛꯇꯤ ꯇꯤꯚꯤ ꯌꯦꯡꯕ ꯑꯁꯤ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯃꯥꯏꯀꯦꯜꯅ ꯇꯤꯚꯤ ꯌꯦꯡꯕ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯅꯤ ꯃꯍꯥꯛꯇꯤ ꯀꯥꯔꯇꯨꯟ ꯀꯌꯥ ꯑꯃꯁꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯆꯥꯔꯂꯤ ꯆꯦꯄ꯭ꯂꯤꯟꯁꯨ ꯌꯦꯡꯉꯤ ꯆꯥꯔꯂꯤ ꯆꯦꯄ꯭ꯂꯤꯟ ꯑꯁꯤ ꯑꯐꯥꯎꯕ ꯑꯦꯛꯇꯔ ꯑꯃꯅꯤ ꯃꯍꯥꯛꯇꯤ ꯗꯥꯏꯔꯦꯛꯇꯔꯁꯨꯅꯤ ꯁꯣꯡ ꯔꯥꯏꯇꯔꯁꯨꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯍꯨꯏꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯍꯥꯛꯀꯤ ꯍꯨꯏꯗꯨꯒꯤ ꯃꯃꯤꯡ ꯑꯗꯣ ꯔꯨꯗꯤ ꯀꯧꯏ ꯑꯗꯨꯒ ꯃꯥꯏꯀꯦꯜꯗ ꯃꯥꯏꯀꯦꯜꯒꯤꯗꯤ ꯄꯦꯠꯁꯤꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯥꯏꯀꯦꯜꯅꯁꯨ ꯃꯍꯥꯛꯇꯤ ꯄꯦꯠꯁ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯍꯥꯛꯀꯤ ꯄꯦꯠꯁ ꯃꯌꯥꯝ ꯑꯃ ꯌꯣꯛꯏ ꯌꯨꯝꯗ ꯁ꯭ꯅꯦꯛ ꯖꯤꯔꯥꯐ ꯆꯤꯝꯄꯥꯟꯖꯤ ꯑꯁꯤꯅꯆꯤꯡꯕ ꯁꯥ ꯀꯌꯥ ꯑꯃ ꯌꯣꯛꯑꯦ ꯍꯥꯏꯔꯝꯃꯤ ꯑꯉꯥꯡ ꯑꯁꯤꯗꯤ ꯊꯥꯖꯗꯕꯅꯤꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯑꯣꯏꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯣꯌꯔꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯀꯦꯜꯅ ꯃꯍꯥꯛꯀꯤ ꯂꯣꯌꯔꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯕ ꯑꯁꯤ ꯑꯩꯒꯤ ꯀꯟꯁꯔꯠ ꯑꯃꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯩꯒꯤ ꯀꯟꯁꯔꯠ ꯑꯗꯨꯕꯨ ꯌꯦꯡꯕꯤꯕ ꯃꯤ ꯊꯩꯅꯐꯝꯐꯥꯎ ꯂꯩꯇꯒꯩ ꯌꯦꯡꯕ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯑꯁꯦ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯗ꯭ꯔꯤꯕ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯄ꯭ꯔꯦꯁ ꯃꯤꯠꯅ ꯇꯧꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛ ꯑꯃꯠꯇ ꯄꯥꯝꯗꯦ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯂꯣꯌꯔꯗꯨꯅ ꯑꯩꯈꯣꯏꯅ ꯃꯗꯨ ꯇꯧꯔꯤꯕ ꯑꯗꯣ ꯅꯍꯥꯛꯀꯤ ꯄꯕ꯭ꯂꯤꯁꯤꯇꯤꯒꯤꯅꯤ ꯅꯍꯥꯛ ꯄꯕ꯭ꯂꯤꯁꯤꯇꯤꯒꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯔꯝꯃꯤ ꯃꯥꯏꯀꯦꯜ ꯖꯦꯛꯁꯟꯅ ꯑꯩꯉꯣꯟꯗ ꯄꯕ꯭ꯂꯤꯁꯤꯇꯤꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯇꯥꯔꯤꯕ ꯑꯁꯤ ꯐꯖꯅ ꯔꯦꯀꯣꯔꯗ ꯂꯧꯕ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝꯁꯤꯡ ꯑꯗꯨꯕꯨ ꯐꯖꯅ ꯌꯣꯟꯕ ꯍꯥꯏꯕ ꯑꯁꯤꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯏꯀꯦꯜ ꯑꯁꯤ ꯃꯍꯥꯛꯅ ꯆꯠꯄ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯐꯣꯡꯒꯗꯧꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯐꯣꯡꯒꯅꯤ ꯏꯁꯩ ꯃꯌꯦꯛ ꯑꯁꯤꯅ ꯀꯔꯤꯒꯤ ꯃꯇꯥꯡꯗ ꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯄꯦꯠꯁꯤꯡꯒ ꯂꯣꯏꯅꯕꯗꯁꯨ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯁꯤ ꯋꯥꯈꯜ ꯀꯔꯤꯃꯠꯇ ꯊꯣꯛꯑꯝꯗꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯤꯚꯤ ꯑꯣꯟ ꯇꯧꯔꯝꯃꯤ
Matam asida pauda drug amadi lamgi matangda terrorist kya amana amadi gang kya amana mi kya ama hatpagi paw asibu santorami paw asi tarbo matamda Michael asi mahak thamoi kairami mahak wakan yamna nungaitaba haibdu oirami matam asidagi mahakki makokta wakal ama laami madudi kari maramgino mi sing asina amana amabu yamna nungsinadriba ase maram aduna hojikti Michael nasu khalame madudi Sangsharsida leiriba gang sing asibu akogi phatraba wakalon sing asi ongtondaba yadre haiduna mastigi Michael na mahakki security Mr. Bill aduga loinana hariba gang sing aduna dance tawraga leiba yamna arotpa club amada salami aduga Michael na mafam aduda yauraga gang member gi mi sing aduda offer ama torami hariba offer dudi nakhoi makata na gang tawrnu phattaba thabak sing tawlepo aigi anoba music album asida nakhoi back dancer oina yauro hairami Michael gi wa asibu gang sing aduna su yamna harauni yarami maram aduna hojik gang sing aduga loinana Michael asi dance tawrami aduga Michael na mahaki haijarakpa dance ki step kya amasu gang sing aduda takpirami mata asidagi su ekhoina gyan taba ngame madudi Michael asi afaba artist ama khaktang oiba nate mahak asi laibaki su khanba yamna pukjen chawba afaba mi ne haiba asi ekhoina mayek sengna uwa fangi asumna tawdana gang sing aduga loinana Michael ge anauba bedit hariba song adubu release tawrami hojik Michael na gang dancer sing aduna mahaki music album gi back dancer oilaba matungda bedit hariba ise sisu puthoba matungda su Michael gi producer duna hariba ise sina mahaki male album gi ise di oiba yaro hairami masigi matungda Michael asi bhut film ama yengami haibadi horror movie ama yengami hariba horror movie sidagi inspire oirga mahak asi anauba ise ama ibagi wakalo lami hariba ise sigi maming asi thriller kawi asumna Michael na mahaki anauba thriller hariba music album asibu amuk namba horami adubu ise sidadi Michael gi style asidi hanagi mongdagi yamna khenarami Michael na ise asibu yamna kanna honaduna asoiba kya amabu hanjan semtoktuna ise asibu yamna fajanabu honarami hariba ise asi hojik phawdasu iconic song ama oiduna thriller haiduna maming chatuna leiribani asumna thriller hariba music album asi release tawraba matungdagidi hit chalami mayamna pamba ise habdu oirami adugi sumathakta world gi oina best selling music album of all the time sutarami mastegi Michael gi music CD puthoiba CBS gi mapu haibadi Walter duda Michael na mahaki thaba ama tawda wali harami aduga mahaki lawyer ma oiriba John Branca da mahaki apamba wa adubu Walter da phongdolami maudagi John Branca na Walter da asumna harami hojik puthokiba music album thriller du MTV da su kapna ba harami MTV hariba si America gi television gi channel na mani hariba channel na sida Walter hariba sina Michael gi thriller hariba ise sibudi kapta boirami maram sina Michael na su Walter sida sawribani mastegi Walter na MTV da Michael gi ise sidi kapa du oitho oi hairami modigi Walter na explain tawrami MTV da amuwa mi singna sakpa isei thaba si mayamna yengna de hairami adubu Michael da mahakna promise tawduna di hairami mahakna MTV gi mi sing aduga fazana yanaba wari sanage aduga mahaki isei adu thanaba di honage hairami Michael na Walter da MTV da isei thaba gi thaba adu hojik khudakta tawgadribra natragana ai isei adubu MTV da thanaba gi damakta atopa producer ama thengnaru ro haibra haiduna hangami asumna haibadagidi Walter na hojik MTV gi mi sing aduda call tawduna karigumba Michael Jackson gi isei si MTV gi channel da tharaktaba taragadi makoi gi company gi artist amadi isei amata MTV da tharo hairami masigi matungdagidi Michael gi isei sing asi America da leiriba MTV gi channel sing da loina kapa horami astagi sinasi moikhoida 1983 gi matamda ulai matam asida Michael asi stage performance ama utuna lemi hariba matam asida di hojikti Michael bu namthabi naba mioi kanama da leramde hojikti world da leiriba mepum khudimakna Michael Jackson asibu pamba henarami Michael Jackson asi hojik world da leiriba mi myam sing asina pamba na maram orga mahak asi yamna afaoba star ama suirami karigumba Michael na mi kanamta sanadaba lambi ma da lepa taragadi Michael Jackson bu pamba na mioi kyamana yang hangamba lambi du fau pungthan thalami nomagi dumita Michael na mahaki solorba matungda mahaki family ga unarami hojik Michael na faugalakpa sida makogi family member khudimakna loina haraunarami mafam asida mahaki mapa Joseph sulaga Michael bu thagatpa horami aduga Michael asibu money making machine amani haiduna miyama ma asida ikaiba pirami apagi mawong asida Michael da natana akoigi family gi member gi mi sing asi loina sarami adubu Michael asibu mahaki mama Katherine na fajan birami hojik mahaki mapa Joseph asidi sawan bana nakanda thoktuna yu thaktuna lemi masigi numit kharni gi matungda Don King kauba boxer promoter mana Joseph ka unabala ami aduga Don King hariba boxer promoter duna Joseph ta sumna harami nakoigi Jackson gi family sing asi Michael Jackson gi yaurga tour ama chatpa pami aduga hariba tour aduda nakoina PFC asibu sponsor tawgadawani adubu hariba wa sida Michael na yarakadra yaroidra haiba dudi mahak su khangde haiduna Joseph ta phongtomi adubu Joseph na Don King aduda thajaba pirami madudi thaba sida Michael Jackson bu yahan bhaiba se mahaki thaudang orege haiduna aduga mahakna hojiki
Don King hairiba promoter boxer dudagi mahakna advance oina paisa khara amasu lahorami maistagi sin asi moikoida numidangi matamda ulai matam masida Michael Jackson amadi maki mama Katherine akoi ani si hanagi matawgumna dum TV yengduna lemi TV yengba loraba matungda Katherine su mahaki kada sangduna tungkhirami aduga Michael su mahaki kada sangami hairu matam asida mahaki mapa Joseph sangsilami aduga mapana Michael asibu hojikti Prithivina masak khangnaraba Afaoba star ama oire haiduna masanupa asibu thagat birami Michael na mapa aduda nahakna mafam asida changaiba asi karigino haiduna hangami Joseph na aina mamangda haikhiba nahaki nayamba singa pullaga chatse haiba tour adu chatlasi hairami aduga mapa aduna sumakata na aina tour asi chatse hairiba se nahak aigi khalaga yaw haiba nati nahaki nayamba singa sigi khalaga yaw haibani Michael na mapada Baba, aibu thaba sibu nangna pambagi damakta aigi iyama singa siga pullaga tour adu chatlo hairibra ai hauji aigi punsi se aina pamba mongda hingba pami aigi apamba mongda su chatpa pami Hoi babana imung asigi thabak kyamabudi tawirakre adubu ainasu babagi laman singoina imung asigi thabak kyamadi tawkhre adu hojik babana ingondagi ayanba pamiba sikarino Mastagi Michael na karatokchuna duna mahaki family gi wagi matang puselaktuna masanupa Michael asibu blackman tawba horami imung asda leriba mi singa se nahakedi family ngaktani nangbu nangi nayamba singa si thadoga chatpa ngamadro nahakna America da leriba amuba mi singa sigi tawgadawa thabak kyama wali mapagi mawong sida Michael di karimata hinaramde mastagi Joseph adu masanupa aduda nahak thuna di angonda pakum piro warepti nangini nahak lawja huro haraga mapa adu mafam asidagi tumina thokirami Hojik mapana hairamiba wa adubu Michael adu tumina khanduna lehorami masigi numit kharni gi matungdagidi Michael asi mahaki mayamba sing aduga loinana Pepsi gi advertise ki isai adu saktuna lemi masina takpadi hojik Michael asi mapana haiba thaba adu yare habani asumna advertise asi namma matamda Michael Jackson asi mahaki mayamba sing asi ga loinana chapmanana line amada leptuna jagoi saminarami mastigi director na sin asibu kattaholaga Michael Jackson asibu nakanda kauthomi aduga mathangi sil lawba matamdadi nahaki nayamba singa puna leminaganu nahaki nayamba singdagi nahakna khara kakhatlaga camera manakta laigadawani maram aduna nahaki entry scene oina stage mathaktagi kumakadawani haiduna Michael da harami asumna haraga director duna mu anoba shot adu launabagi damakta makhoi mayam sing asi ready da lairo harami Hariba matamasida Michael Jackson gi makut asida angauba machu kaaba si ekhoina uwa fangi maram aduna mahaki makut adu globe ubsan khirami asengbagi di Michael Jackson lasi hojik vitiligo hariba laina adu narabani vitiligo haibadi aikhoigi skin asida mayamga manadaba mongda angauba mapak santorokpa aduni asumna hojik Pepsi gi advertise asi haunabagi damakta Michael Jackson asi stage matha adu dagi kumaknabagi damakta Michael gi maningda bombla kyama pokayanduna Michael gi entry scene asi bu number horami Asumna bombla kyama pokaiba sida Michael gi mako sida ai maku kara taduna aki masamasidi chakpa horabani aduba hojik Michael asi mahaki betiligo hariba leina adugi wakhana duda nungai tawana hebanbana mahaki makokta maikup tare haiba du mahak karimata khangamde mahak advertise asi gi damakta dance tawduna lemi hojik mahakna stage asi gi mathaktagi kumtharakpa matamda mahaki mako asi mai chaga kumtharami aduga mahakna makha yorokpada gyan taraktuna mahaki mako du mai chalakpadagi mahak adu mafam aduda koilaularami masidagi mafam asida lermiba mi myam singa si chanjalaktuna Michael gi mai chaiba masamadubu muthalami hojik Michael asi mai aduna yamna tamthina sakpana maha adu ambulance ta yamna thuna pukhalami asumna Michael na hospital na sida changamdagi matam asida reporter kyamana makhogi pau santoknabagi damakta Michael da camera kyama bu kaptuna lem security kyamana reporter sing adu inthoga Michael budi hospital manungda pusan khirami Michael na sugumba nungaitaba thogdoma thokpa sida maki fan kyamadi kapnarami Michael pusan khraba matungda Jackson gi family sing adu yamna thawaiwana Michael bu ngai duna lemi hariba matam asida Michael bu jengba doctor du thoglami doctor si hek tholakpaga Joseph na sangchanduna maki masanupa adubu kamaina tawre haiduna hangami doctor duna hojik yam hena khudong thiningai di oidre adubu maki heartbeat asidi yamna kana chongi maki heartbeat asi handanabagi damakta aikoina yamna kana di honari mahakna sumna heartbeat asi yamna kaliba asi mahaki hakchang asida mai chakhibana maram oraga hojik mangonda yamna anava fawagini Joseph na adudi aigi chanupa Michael adu karam kandadi recover di torkani doctor duna matam khara kuina di changadabu mali mangonda mai chaiba se chamchamna sakpa nate 3rd degree yona saibani maram aduna mahaki nap khara amadi soe Joseph na amuk doctor duda doctor na khanba matamda mahak amuhanna performance utpadi ngamkhidra asumna masanupa asina yamna waraga leiriba condition asida performance amona utpa ngamgadra hairakpa asida mahaki nupi Katherine aduna mahaki nupada mahaki nupagi wakhalona sibu karino haibagi mongde ngami Doctor Duna Joseph ta Mr. Jackson nahaki nachanupa ase sirubaga chap manarabani Joseph na su aisu khangi Doctor Duna karigumba mai na chakpa aduda mahaki dress fawa yauna sakhiba taragadi mahaki masada natana mamai mamit fawa loina sokani Joseph na aina khangi maha ado aigi chanupani mahaki anaba sing adubu oisalakadriba ase mahangna stage ta performance ulaba matamda khaktangni mahaki punsi sidi stage sa charkhibani Doctor Duna aisu loina khange Mr. Jackson adubu nahaki nachanupa asina stage ta mukarak haiba ase nahaki mateng yamna darkar oi
I am sorry hairamaga doctor du mafam adudagi changkhirami masigi matungda doctor na Michael gi mai chaba mako dubu yengbiduna lem mata asidagi choikoina mayek sena khangi madudi Michael gi mako asi maina fajana chakre haiba adu mai chakhiba sina maram oiraga hojikti mahaki mako ki yaga khara amadi samma mata horamde maram aduna hoji Michael asi samasaba hapa tarami sumna hairpa sida Michael adu thawaidi nungairamde adubu doctor duna karimta khallunu nahaki asengba nasam aduga chap managani harami asumna haibadagi di Michael nasu doctor na haiba wa asi harami adubu doctor na hoji Michael asi matam kharadi fajana potharaga leinaba hairami aduga mahaki makokta tariba daksing asibusu koknaba haiduna plastic surgery taunaba su hairami aduga surgery asisu next week ta tawgani harami mastigi doctor na Michael asi mai chakhibaduna maram oraga mahaki masa asi hauji yamna anaba fauribani anaba sibu khangnabagi damakta demoral hariba hidak haibadi samna harabada painkiller gubani anaba khangnaba hidak asi haibadi injection asibu matam khara kapnaba harami adubu Michael nadi asigumba injection asi kapadi pamamde doctor duna adubu nak hauji masigi injection asidi yamna darkar tai maramdi naki mai chakhiba lawai lutona si hauji fajana oisandri nerve sing asi mapanda loina chongthoktuna uraga leiri maramaduna naki ahapa samasisu perat naiduna anau sintopa darkar tai maramdi naki oisanba ngamdriba nako asibu yengsannabagi damakta amasung naki soiba nerve sing asibu aikoina yengsannabagi damakta asumna tawbu matamda nangonda yamna anaba faugani maramaduna na hidak asidi darkar tai hidak asina naki anaba adudagi ngakthokadribani yare na hogjiki oinadi potharo ai ngatang leraga naki nana asida hun laage hojik hospital asigi mapandana miyoi kyamana Michael Jackson asi faraga tholaktrි fawba makoi mafam asida laigani haiduna signboard kyama paiduna Michael gi damakta nungaitaba phongtoktuna lemi mata asidagi su ekhoina khangba ngame madudi Michael Jackson asi mahaki fansingna kyama yamna nungsi haiba asi aduga hospital asigi manungda Michael asibu mahaki mamana sangbiduna lemi hojik Michael asi mahaki pamjaba cartoon movie dusu mahaki mamaga yengminaduna lemi mata masida mahaki head security duna Michael bu thawai nungaina ba haiduna mahaki pamjaba chana ba singa dubu pusalami adubu Michael asidi hojik yamna thawai nungaitana leiribani maram aduna mahakna bill da thank you Mr. Bill achapo singado mafam aduda thanamo ai hojikti karimata chaningba faudri asumna haibedagi bill su achapo asibu thanamaga Michael gi mo asibu yengduna mahaksu nungaitana mafam asdagi thokirami bill hariba security sdi Michael na pingai matamdagi mahaka loina duna labani maram aduna mahakna su Michael bu yamna nungsijai hojikti Michael asi ningba phajana kairami maramdi mahaki hakchang asida vitiligo hariba angauba santopagi leina adu nare adugi matungda amu mahaki mako asimu mai saktuna hojik asi mahak yamna aruba condition da leire mahakna ningjaba mahakna afawa singer ama oiba ngamgadra haiba adugi manglana du mangphauna roidra haiduna mahakti khanjaluba matamda hena thawai nungairamde hojik mama asisu Michael gi mosida yamna nungaitraduna Michael ima yamna soikhre ima nei sabu kanba ngamodre harami hojik Michael asidi thawai nungaitabi leiribani maramaduna mama da hojik wari sanaba si talli harami mama asisu isagi wakana adu yorabadi fare harami Michael na mu aikogi baba se kanamata na thingba ngamaroi adubu mama aduna pungning phajan biduna na karimta hena kanjanganu nangonda thokningba thodok thoksanu punsi chuppada imagi sorsina bu holiba makai na ki damakta adum leptuna leigani Michael adu hojik mahak ngatang potha ga haiduna mama adu da harami asumna harga Michael adu yamna ningba kaiba ama gi mongda masa adu chepaga tungga haiduna toromi aduga mahakna mamangde thorokpa matamdadi mahakna piklingai dagi hauna parakpa Peter Pan hariba comic adu mahaki mamangda lerami comic asi uba matamda maha adu yamna thawai nungairamde mapandana miyoi kyamana Sangsharsida nahakbu darkar tari Michael haiduna lawbagi makhon asi Michael na sutarami masigi sumathakta prithvi sida leriba mahaki fan kyamana Michael bu thuna faro haiduna message kyama bu sutharami masigi numit kharni lerba matungda mahaki lawyer John Branca adu mahakbu unabalami aduga John Branca na nahak na sadi khara nungairabra haiduna ngami Michael na mahaki masa asibudi nungaire doctor nasu yamna thuna mahaki anaba sing asi oisilani haiduna su phongtomi John Branca na mu aina Pepsi company gi Mayokta esama file torabani maramdi makoina section dabana maram oibana nangonda thoning daba thaudo si thokhibani Michael na mu John Branca da mahaki lairiba paisa khudingma dubu mafam asida accident thoktuna mai chaktuna lairiba patient sing asida loina donate tawnaba amukta senbiyo hairami John Branca nasu Michael gi wakalon asibu yaningami maram aduna Michael na hariba sibu tawgani hairami masitaki Michael asi mahak hojik tumninge mahaki anaba si khangma ngamdre hairami maram aduna John Branca su mahak hayeng amuk lage hairami aduga Michael na mahaki room aduda yengsaluba matamdadi Mickey Mouse ki laidabi ima leramba adu mahakna urami laidabi si uba matamda maha adu haraurami aduga John Branca da nahakna masigi mouse asibu poreira haiduna ngami John Branca nasu nahaki damakta aina pubirakpani hairami Michael nasu aidi mouse asi yamna nungsijai John nahakpu yamna thagachari harami asdagi John asu hayeng thengnerchi haraga makoini du mafam asdagi kainarami aduga asom yumdana Joseph aduna mahaki nupi Katherine da aikogi chanupa Michael aduna Pepsi gi advertise adubu tawdaba taragadi Jackson family gi mingchat ase loina mangba tabani ainasu sponsorship adugi damakta deal tawnaduna paisa khara amasu hana lawsalurabani aramaduna aikoina sponsorship adubu namdaba taragadi aikogi mafam asida leiba pochai khudingma ase loina mangba tabani
Michaelꯒꯤ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯁꯨ Michael ꯌꯥꯎꯗ꯭ꯔꯕꯅꯤꯅ Pepsi sponsorship ki tour adu matau karamna chatkani hojik Katherine asidi mahaki nupa Joseph asigi mawong sida mahakti sauningmana loirami aduga mahaki nupa asida asumna hairami naha karimta khangdrabara nahaki nacha nupa ado hojik ICU dani leiriba ado thabakching ase Michael nadi amata pamjagidabani adubu nahakna namduna tawduna nacha nupa asibu thabak asi tawonkhibani yengu nahaki nacha nupa asigi apamba asibu nahakna thingduna laiba ase mahakna angang oringai matamdagini karam kandano nahakna mapa ama oina nacha nupa asigi apama lambi sibu khangbigadabo matam ase Michael su mahaki apama lambi duda chachasanu Joseph na adubu mahaki mayamba singa sigi lambi na kamaina tawwa Katherine na makhoisu masa masagi lambi da ngamnaba chachani masdagi sinasi amu Michael gi hospital aduda ulai hojik Michael na leiriba ICU gi room asi sanapot ki amatana thalami maramde sumna tawriba asi Michael asibu wakhan nungaina ba haiduna tawribani matam asida Michael na mahaki security starbin da asumna harami ishor se yamna di fai ishor na aibu kanbibani ishor na engonda second chance pibani Mr. Bill na mai chakpagi thawdo adudi accident amani Michael na madu accident ama nate ayak asi mai adu chakpana maram oraga siramdauga chap manarabani adubu ishorna aibu kanbibani ishorna engonda aigi ani suba chance pibibani hojikti aisu aigi iyama singa dugo loinana turasi makata na chalage haiduna khalli Mr. Bill na adubu turado nahaki hakchang ado phagala kanda chatsi Michael na ai hojik madu ngaiduna leibagi matam natre aibu sangchar pumbana hojik masak khangbagi matam madu yore aigi babana haiba ai asi Sangsharsida numit tauna langna ngangadawne haiba ado madugi matam madu yore asumna haibadagidi Mr. Bill na su Michael na haiba wasi yarami mastigi ai khoida Los Angeles ta leiba Dodger Stadium asida ulai aduga matam asina 1984 gi matamni matam asida Michael gi The Final Night Victory Tour hariba Pepsi na sponsor tauba show adubu utpa tholami asumna Michael Jackson na amona tholakpa asida maki fan kya amadi stadium asida pik thalami ataki show asida di Michael Jackson asi maki mayamba mari aduda natana maki manaunupa Randy Jackson adubu su show asida yarami maramaduna hojik utliba show asi Jackson 5 tinatre Jackson 6 ni hojik Michael na mahaki masimanau sing asida aikogi audience sing asida aikogi best performance pigadawani haiduna soharmi asumna stadium asigi manung asidana Michael gi masimanau sing adu so na ba haiduna torogalermi apandana Joseph ta Pepsi gi sponsorship torokpa boxer Don King aduda mahaki masanupa Jackson team adugi victory tour adugi matangda haiduna lem ataki victory tour asi khwaidigi achowa victory tour oigani makoina world asida laiba stadium sing asida chatuna show sing asi utkani aduga nakhoigi Pepsi gi sponsorship su tawgani masigi matungda aikoina yana na chatkaduiba atopa laibak asi Paris mathangda London mathangda Tokyo South Africa lamsing asi nangna ingonda haikhiba natra antaki show asidi mayamna amukta tawnadriba mongda tawgani show asi yamna achowa show ma oigani adubu Joseph na sumna ngangiba asida mahaki nupi Katherine di kaya hena interest leramde mahak adu thawai nungai tabi mangduna lemi maramdi mahaki masanupa Michael asi masa asi fajana phatribani asom stage dana Michael na show asi utpa horami Michael uba matamda mahaki fan kya amadi kapnarami asumna show asibu su mahaki mayamba singa loinana yamna nana utkirami show asigi lorakpa matamda Michael na audience singda asumna lauthomi masigi show asina Jackson 5 ki oina aroiba show oigani maram asina show asi aigi oinadi khwaidagi maru oi Michael gi wasi taba matamda mahaki fan singdi yamna haraunarami Michael na sumna lauthorokpa si taba matamda mahaki mapa Joseph adudi Michael da saune ngami aduba hojikti Michael asi mahaki mapa asi karimata thawasaramde aduga Michael adu mahaki show adu makata nulami masdagi akonbada Michael na mahaki mayamba sing aduga loinana audience sing asida khoramami aduga audience sing asibu Jackson 5 na su yamna nungsi haiduna su phongtomi aduga Michael adu mayamba sing adu thanamaga maha adu tholami asumna Michael na tholokpa asida mahaki mapa Joseph na hojik nahakna stage atuda ngangkhriba adu karino haiduna masanupa Michael asida hairami adubu antakti Michael asi mahaki mapa na hairiba si karimata taramde mahak mapa asida wa amata khumamdabida tumina chakhirami masidagi mapa asichu machanupa asibu khamangamdabida tumina lehurami masigi matungda amuk sin asi ekhoida 1988 ki matamda England London da ulami hariba sin asini ekhoina film asigi yahoba sinda Michael Jackson na show ma thopagi matangda ekhoina ukhiba adu adubu masigi show sidadi Michael asi mahaki Jackson 5 ka waramde mahaki solo tour orami mata asida Michael gi maithong asida harawi saktama che ekhoina u fangi maramdi mamangdagi su aina haijakre Michael na khwaidagi pamjaba asidi solo tour ne haiba adu haibadi show utpa chatpa matamda mathanda show utpa chatpa aduni hojik Michael gi show utpa masida lairiba mahaki fan mayam sing asi Michael Jackson lakpa asida angawba magi matawdawna koilau lauduna lermi hojik stadium asi mi na chongai thalami
ꯃꯁꯤꯗꯒꯤ ꯃꯥꯏꯀꯦꯜꯅ ꯃꯍꯥꯛꯀꯤ ꯁꯣ ꯑꯗꯨ ꯎꯠꯄ ꯍꯧꯔꯝꯃꯤ ꯃꯍꯥꯛꯀꯤ ꯁꯣ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯣꯗꯤꯌꯦꯟꯁ ꯀꯌꯥ ꯑꯃꯗꯤ ꯋꯥꯟꯊꯕꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯣꯗꯤꯌꯦꯟꯁ ꯀꯌꯥ ꯑꯃꯗꯤ ꯈꯥꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯅꯝꯈꯥꯏꯔꯒ ꯆꯪꯗꯣꯏ ꯇꯧꯕꯁꯨ ꯌꯥꯎꯔꯝꯃꯤ ꯁꯣ ꯑꯁꯤꯗ ꯃꯥꯏꯀꯦꯜꯅ ꯃꯍꯥꯛꯀꯤ ꯍꯣꯡꯒꯤ ꯑꯅꯥꯟꯕ ꯗꯥꯟꯁ ꯀꯌꯥ ꯑꯃꯕꯨ ꯎꯠꯂꯝꯃꯤ ꯃꯍꯥꯛꯅ ꯁꯣ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯍꯩꯅꯕꯤ ꯑꯣꯏꯔꯤꯕ ꯃꯨꯟꯋꯥꯛ ꯍꯥꯏꯔꯤꯕ ꯈꯣꯡꯒꯤ ꯗꯥꯟꯁꯀꯤ ꯁꯣ ꯑꯁꯤꯕꯨꯁꯨ ꯎꯠꯂꯝꯃꯤ ꯍꯧꯖꯤꯛ ꯃꯥꯏꯀꯦꯜ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯑꯐ ꯑꯐꯨꯟ ꯊꯝꯃꯝꯃꯤꯕ ꯑꯗꯨ ꯄꯨꯔꯥ ꯐ꯭ꯔꯤ ꯑꯣꯏꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯣ ꯑꯁꯤꯕꯨꯁꯨ ꯎꯠꯂꯝꯃꯤ ꯑꯁꯨꯝꯅ ꯑꯀꯣꯟꯕꯗ ꯃꯍꯥꯛꯅ ꯂꯟꯗꯟꯗ ꯎꯠꯂꯤꯕ ꯁꯣ ꯑꯁꯤꯅ ꯃꯥꯏꯀꯦꯜ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯁꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟ ꯑꯁꯤꯗ ꯁ꯭ꯇꯣꯔꯤ ꯀꯟꯇꯤꯅ꯭ꯌꯨꯁ ꯍꯥꯏꯔꯒ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯃꯥꯏꯀꯦꯜ ꯖꯦꯛꯁꯟꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯗ꯭ꯔꯤ ꯁ꯭ꯇꯣꯔꯤ ꯀꯟꯇꯤꯅ꯭ꯌꯨꯁ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯏꯀꯦꯜ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯄꯥꯔꯠꯁꯨ ꯄꯨꯊꯣꯔꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯅꯤ ꯄꯥꯔꯠ 2 ꯑꯁꯤ ꯄꯨꯊꯣꯔꯛꯀꯗꯧ ꯃꯥꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯟꯗꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯃꯌꯥꯝꯒꯤ ꯃꯣꯠ ꯑꯗꯨ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯥꯔꯠ 2 ꯑꯁꯤ ꯁꯣꯏꯗꯅ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯃꯔꯝꯗꯤ ꯄꯥꯔꯠ 2 ꯗꯗꯤ ꯃꯥꯏꯀꯦꯜ ꯖꯦꯛꯁꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯈꯥ ꯇꯥꯕ ꯇꯨꯔ ꯆꯠꯇꯨꯅ ꯃꯍꯥꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯖꯨꯟ 25, 2009 ꯗ ꯃꯍꯥꯛꯅ ꯆꯍꯤ 50 ꯌꯧꯔꯕ ꯃꯇꯝꯗ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯎꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯁꯤ ꯑꯩꯉꯣꯟꯗ ꯂꯩ ꯑꯁꯨꯝꯅ ꯃꯥꯏꯀꯦꯜ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯔꯕ ꯐꯤꯂꯝ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯗꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃꯗ ꯑꯃꯨꯛ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯊꯦꯡꯅꯔꯁꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ